ꯑꯩꯒꯤ ꯃꯤꯡ ꯔꯣꯃꯥꯔꯤꯌꯣ ꯈꯅꯥꯏꯖꯝ ꯀꯧꯏ ꯕꯕꯥꯒꯤ ꯃꯤꯡꯅ ꯔꯣꯃꯤ ꯈꯅꯥꯏꯖꯝ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯤꯡꯅ ꯔꯣꯃꯥ ꯈꯅꯥꯏꯖꯝ ꯑꯩꯒꯤ ꯂꯩꯐꯝꯅ ꯍꯩꯉꯥꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕ ꯔꯣꯁꯂꯤꯟ ꯏꯕꯥꯅꯤ ꯆꯦꯜꯂꯨꯔꯦꯅ ꯍꯥꯏꯕ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯏꯕꯥꯅꯤ 2021 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯁꯦꯅꯥꯄꯇꯤ ꯆꯠꯄꯗ ꯆꯦꯜꯂꯨꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩ ꯍꯥꯟꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯆꯦꯟꯗꯨꯅ ꯂꯩꯔꯦ 2020ꯒꯤ ꯑꯦꯄ꯭ꯔꯤꯜ 23ꯗ ꯆꯦꯟꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯗꯩꯅꯥ ꯀꯧꯕ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯔꯣꯁꯂꯤꯟ ꯏꯕꯥꯅꯤ ꯈꯪꯅꯅꯕ ꯁꯤꯜꯂꯛꯄꯗꯒꯤ ꯏꯕꯥꯅꯤ ꯆꯦꯜꯂꯦ ꯑꯩꯅ ꯍꯥꯟꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯁꯤ ꯔꯣꯁꯂꯤꯟ ꯃꯁꯥ ꯈꯪꯉꯤ ꯆꯦꯜꯂꯕ ꯃꯇꯨꯡ ꯋꯥꯔꯄꯣꯠ ꯄꯨꯔꯦ ꯋꯥꯔꯄꯣꯠ ꯄꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯄꯥꯜꯂꯨꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯑꯩꯒ ꯀꯜꯄꯅꯥꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯒ ꯆꯦꯜꯂꯦ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯀꯩꯁꯨꯝ ꯂꯩꯇꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯑꯁꯤꯒꯤꯗꯃꯛ ꯄꯥꯔꯇꯤꯅ ꯄꯤꯔꯛꯄ ꯆꯩꯔꯥꯛꯇ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯔꯒꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯐꯣꯟꯗ ꯅꯝꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯝꯗꯣꯏꯅꯦ ꯎꯠꯇꯣꯏꯅꯦ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯌꯥꯝꯗ ꯀꯩꯅꯣꯝꯇ ꯁꯦꯡꯗꯣꯛꯆꯒꯦ ꯔꯣꯃꯥꯔꯤꯌꯣꯅ ꯍꯧꯖꯤꯛ ꯁꯦꯡꯗꯣꯔꯛꯄꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯅꯧꯕ ꯑꯃ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯂꯛꯄꯗꯣ ꯑꯗꯨꯗꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯔꯥꯟꯕ ꯈꯔ ꯌꯥꯎꯋꯦ ꯑꯩ ꯈꯔ ꯆꯨꯝꯊꯣꯔꯛꯀꯦꯅ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯦ ꯀꯩꯅꯣ ꯑꯍꯥꯟꯕꯗ ꯃꯥꯅ ꯑꯩꯁꯦ ꯆꯦꯜꯂꯨꯔꯦ ꯈꯪꯕꯗꯒꯤ ꯀꯜꯄꯅꯥꯒ ꯈꯪꯅꯔꯒ ꯆꯦꯟꯕꯅꯤ ꯑꯩ ꯆꯦꯜꯂꯨꯔꯦ ꯈꯪꯕꯗꯒꯤ ꯃꯥ ꯀꯜꯄꯅꯥ ꯀꯣꯏꯔꯒ ꯆꯦꯟꯕꯅꯤ ꯍꯥꯏꯕꯗꯣ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯑꯍꯥꯟꯕ ꯏꯕꯥꯅꯤ ꯃꯥꯡꯉꯨꯕ ꯃꯇꯝꯗ ꯁꯦꯅꯥꯄꯇꯤꯗ ꯃꯥꯡꯉꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯁꯦ ꯍꯞꯇꯥ ꯑꯃꯃꯨꯛ ꯍꯦꯟꯅ ꯃꯥꯡꯉꯨꯕꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯑꯩꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯃꯣꯏ ꯐꯦꯃꯤꯂꯤꯅ ꯇꯧꯔꯒ ꯂꯣꯏꯅ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯆꯦꯜꯂꯨꯔꯦ ꯈꯣꯠꯂꯨꯔꯦꯁꯦ ꯈꯪꯕꯗꯒꯤ ꯄꯨꯂꯤꯁꯇ ꯐꯥꯔꯒ ꯄꯨꯔꯛꯄ ꯃꯇꯝꯗ ꯏꯕꯥꯅꯤꯃꯛ ꯋꯥꯍꯪ ꯄꯥꯎꯍꯪ ꯍꯪꯕꯗ ꯑꯩꯅꯁꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯦ ꯑꯩ ꯆꯦꯜꯂꯨꯔꯦ ꯈꯣꯠꯂꯨꯔꯦ ꯅꯍꯥꯟ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯇꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯟꯁꯤꯗꯦꯟ ꯑꯃꯈꯛ ꯑꯉꯥꯡ ꯑꯣꯏꯅ ꯐꯥꯗꯣꯛꯅꯈꯤꯕꯅꯤ ꯑꯩ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯒ ꯔꯣꯃꯥꯔꯤꯌꯣꯁꯨ ꯈꯪꯉꯦ ꯑꯩ ꯆꯦꯜꯂꯦ ꯈꯣꯠꯂꯦꯁꯦ ꯑꯗꯨꯒꯤ ꯃꯇꯝꯗ ꯉꯟꯅ ꯈꯪꯈꯤꯕꯅꯤ ꯑꯍꯥꯟꯕ ꯏꯕꯥꯅꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯔꯣꯃꯥꯔꯤꯌꯣꯁꯨ ꯈꯪꯉꯦ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯗꯨ ꯈꯪꯉ ꯃꯇꯨꯡꯗꯅꯦ ꯏꯕꯥꯅꯤꯁꯦ ꯌꯥꯅꯔꯒ ꯑꯃꯨꯛꯀ ꯄꯥꯎ ꯐꯥꯎꯅꯔꯒ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯕꯥꯅꯤꯁꯦ ꯃꯥꯅ ꯆꯦꯜꯂꯁꯦ ꯈꯣꯠꯂꯁꯦ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯑꯩ ꯂꯧꯕ ꯂꯥꯛꯄꯗ ꯂꯩꯀꯥꯏ ꯃꯤꯅ ꯊꯦꯡꯅꯕꯗꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯅ ꯊꯦꯡꯅꯕꯗꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯅ ꯐꯥꯈꯤꯕꯅꯦ ꯏꯕꯥꯅꯤꯁꯦ ꯐꯥꯕꯗꯒꯤ ꯏꯕꯥꯅꯤꯁꯦ ꯌꯨꯝꯗ ꯄꯥꯎ ꯄꯤꯔꯒ ꯃꯣꯏ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯔꯒ ꯑꯩꯕꯨ ꯃꯣꯏ ꯃꯌꯨꯝꯗ ꯄꯨꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛ ꯊꯤꯜꯂꯦ ꯌꯨꯝꯗ ꯑꯃꯨꯛ ꯊꯤꯜꯂꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯦꯕ ꯏꯕꯥꯅꯤꯁꯦ ꯂꯣꯏ ꯈꯪꯅꯔ ꯃꯇꯨꯡꯗꯅꯤꯀꯣ ꯂꯣꯏ ꯈꯪꯅꯔ ꯃꯇꯨꯡꯗꯅꯦ ꯏꯕꯥꯅꯤꯅ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯤꯁꯦ ꯑꯗꯩ ꯑꯍꯜ ꯂꯃꯟ ꯂꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯆꯦꯞ ꯂꯣꯏꯔꯒ ꯍꯣꯡꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯅꯔꯒ ꯑꯗꯨꯃꯥꯏꯅ ꯊꯝꯃꯒ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯒ ꯊꯝꯁꯤ ꯃꯥꯁꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯌꯦꯡꯗꯅꯕ ꯑꯩꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯀꯥꯔꯇꯨ ꯀꯥꯔꯟ ꯇꯧꯗꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯅꯔꯒ ꯋꯥꯔꯣꯏꯄꯣꯠꯁꯦ ꯄꯨꯈꯤꯕꯅꯦꯕ ꯏꯕꯥꯅꯤꯅ ꯃꯥꯅ ꯀꯩꯗꯧꯕꯩꯅꯣ ꯁꯦꯅꯥꯄꯇꯤꯗ ꯏꯕꯥꯅꯤ ꯆꯦꯜꯂꯦ ꯑꯗꯨꯒ ꯀꯩꯗꯧꯕꯩ ꯔꯦꯞ ꯀꯦꯁ ꯄꯥꯟꯕꯤꯗꯣꯏꯅꯣ ꯏꯕꯥꯅꯤ ꯌꯥꯅꯔꯒ ꯆꯦꯟꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯇꯧꯔꯒ ꯁꯤꯟꯕ ꯊꯧꯔꯥꯡ ꯉꯥꯛꯇꯅꯦꯕ ꯁꯤꯁꯤꯡꯁꯦ ꯑꯗꯨꯒ ꯀ꯭ꯂꯕꯀꯤ ꯆꯦ ꯆꯥꯡꯁꯨ ꯍꯧꯖꯤꯛ ꯑꯩ ꯅꯥꯛꯇ ꯂꯣꯏ ꯂꯩꯔꯤ ꯑꯗꯣ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯁꯤꯁꯦ ꯈꯥꯊꯣꯡ ꯌꯨꯠ ꯀ꯭ꯂꯕꯇ ꯏꯈꯤꯕ ꯆꯦꯅꯦ ꯏꯕꯥꯅꯤ ꯆꯦꯟꯕ ꯃꯇꯝꯗ ꯁꯤꯒꯤ ꯆꯦꯁꯦ ꯏꯅꯔꯀꯥꯟꯗ ꯁꯣꯏꯁꯥꯡ ꯂꯧꯅꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯏꯕꯥꯅꯤꯅ ꯃꯥ ꯃꯁꯥꯅ ꯍꯥꯏꯔꯤꯁꯦ ꯁꯤꯗ ꯂꯣꯏꯅ ꯏꯕꯥꯅꯤ ꯌꯥꯅꯔꯒ ꯏꯔꯒ ꯇꯧꯈꯤꯕ ꯄꯣꯠꯅꯦ ꯃꯥ ꯃꯁꯥꯅ ꯍꯧꯖꯤꯛꯇ ꯑꯩ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕ ꯈꯪꯉꯀꯥꯟꯗ ꯀꯜꯄꯅꯥ ꯆꯦꯟꯕꯅꯤ ꯑꯗꯨꯗꯤ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯀꯩꯗꯧꯕꯒꯤ ꯃꯥꯅ ꯑꯩ ꯈꯪꯅ ꯑꯗꯨ ꯃꯇꯝꯗ ꯄꯥꯝꯗ꯭ꯔꯒꯗꯤ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩ ꯄꯥꯝꯗ ꯇꯥꯔꯒꯗꯤ ꯀꯩꯗꯧꯕꯒꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯕꯤꯔꯝꯃꯤꯅꯣ ꯀꯩꯗꯧꯕꯒꯤ ꯆꯍꯤ 2-3 ꯀꯣꯏꯔꯝꯃꯤꯅꯣ ꯄꯥꯝꯗ ꯇꯥꯔꯒꯗꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯇꯣꯛꯅꯈꯤꯕ ꯌꯥꯏ ꯃꯥꯅ ꯃꯣꯏ ꯏꯃꯨꯡꯅ ꯆꯦꯟꯐꯝ ꯂꯩꯇꯕꯗꯒꯤ ꯋꯥꯔꯤꯁꯦ ꯁꯦꯝꯗꯣꯛ ꯁꯥꯖꯤꯟ ꯇꯧꯔꯒ ꯊꯥꯒꯠꯂꯛꯄꯅꯦ ꯁꯦ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯄꯒꯤ ꯑꯩ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯦ
moi ahan amangi soi sangsu yauri sida ai kaidobagi moi mayumda purino moina pamda taragadi khudakta dum ai khoi pamdre nupi je hairaga dum loisanagi be yai si hana moi ahan ge soi yaubane aduni mayamna hojik hojik thagalaido isana su yaningde kaidobei rep case pandoino moina ai pamda taragadi kaidobegi waroi po adui matungda kaidobegi mu waroi pot pudoino moina ai hojik hojik kainoda leire imphal yaure imphal da yauzarabane aisu hojik aigi wahang pahong amta chathaba leitri ekhoisu sida lekai club ibung mayam ga mera paibi mayam ga meeting haidi moina su lekai aigi su lekai panbanina ai lekai se thodok thokhibanina moi ga su wari watei sanabagi kaino ngasi jata aina thengna su yaure sida imphal da ado moi ga su wari sanare ado hayeng su makha tana ekhoisu chathagi gani asengba wadi aisu kaino tawra aisu kisiba baw kisalaktre sigi sidadi moina chenbasu sukya yaroi maran mathum pairena paisa pairena ai khoida onkhalakpadu su yaroi moina thadokhijanu phaina luptu da takhibasu leite aina kaino tawgibasu leite moida che thajangibasu leite kanana ni inosu khangde moi masana ni nupa imungno tawraga tawhali potla su khangde aidi achumba loi haidokani ai Romario da leige su khandre asine mayamda aina sengdokla ise hojikta video do aina thengnabadagi live se thadorakpane aina matamduda moina ai kai pamda taragadi matamduda dum loisannagiba yaba potto hojikta moina ai chelure kholure ai asoiba thiraga moina chance lorakpadudi sukya yaroiba moi chenba sukya yaroiba masu hana chelure khange aisu hana soirure khangabani ibani yanaraga nungsinagibani kaidobegi mana ai pamda taragadi kaidobegi chahi ani hum koiraminoba makhada yaurisina Romario gi sign sida yaurisi club ki che yauri aigidi sida kaim ki de aigidi michang haidi aigi sida lepi gadaba aina lalu dabanina aigi damakta su loi lepiri aduna ai suki ki de mi mayamna moina hotnarije aise prajagi mamangda aise social media gi through da aise aranba tahanbane ba moina pamise sigi sign jina khoi club ki ahal singna tawbane asigum magumba mahiksidi ai magumba mahiksidi fazana warakadabane
ꯑꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯁꯦꯡꯗꯣꯛꯆꯔꯛꯏꯁꯦ ꯂꯥꯟꯅ ꯎꯕꯤꯗꯅꯕ ꯑꯩꯉꯣꯟꯗꯁꯨ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯩꯅ ꯂꯥꯟꯅ ꯎꯕꯒꯤ ꯇꯥꯏꯞꯇ ꯃꯦꯁꯦꯖꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯒ ꯑꯁꯦꯡꯕꯗꯣ ꯁꯦꯡꯗꯣꯛꯆꯔꯛꯄꯅꯦ ꯃꯥ ꯅꯨꯄꯤ ꯆꯦꯜꯂꯦ ꯆꯦꯟꯗꯕꯤ ꯐ꯭ꯔꯦꯁ ꯄꯥꯝꯃꯦ ꯍꯥꯏꯔꯗꯤ ꯀꯩꯗꯧꯕꯒꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯕꯤꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯑꯩ ꯃꯌꯥꯝꯗꯒꯤꯁꯨ ꯑꯆꯨꯝꯕꯗꯣ ꯁꯦꯡꯗꯣꯛꯆꯔꯛꯄꯅꯦ ꯃꯌꯥꯝꯅꯁꯨ ꯑꯁꯦꯡꯕꯗꯣ ꯈꯪꯕꯤꯔꯣ ꯑꯗꯨꯒ ꯖꯁꯇꯣ ꯇꯧꯕꯤꯔꯣ ꯃꯌꯥꯝꯅꯁꯨ ꯑꯩꯁꯨ ꯆꯦꯜꯂꯣꯏ ꯑꯩꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯍꯪ ꯆꯠꯊꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯍꯜꯂꯛꯀꯦ ꯑꯩ ꯂꯥꯏꯐ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯖꯁꯇꯤꯁ ꯐꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯑꯩꯒꯤꯗꯤ ꯁꯪꯒꯁꯨ ꯂꯩꯖꯗꯦ ꯕꯦꯛꯀꯞ ꯕꯦꯛꯒ꯭ꯔꯥꯎꯟꯁꯨ ꯂꯤꯡꯗꯦ ꯃꯣꯏꯗꯧꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯂꯥꯜꯂꯨꯗꯕꯅꯤꯅ ꯑꯩ ꯀꯔꯤꯝ ꯀꯤꯗꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯌꯧꯁꯜꯂꯛꯑꯗꯤ ꯑꯩꯐꯥꯎ ꯁꯤꯕ ꯀꯤꯁꯜꯂꯛꯇ꯭ꯔꯦ ꯃꯣꯏꯒꯤ ꯂꯨꯞꯅ ꯐꯅꯌꯥꯝ ꯀꯧꯒꯦꯔꯥ ꯀꯧꯔꯣꯏꯔꯥ ꯑꯩꯒꯤ ꯖꯁꯇꯤꯁ ꯐꯪꯕ ꯄꯤꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯨꯄꯥꯁꯨ ꯍꯥꯠꯇꯣꯛꯑꯣ ꯑꯩꯁꯨ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏꯕ ꯐꯥꯎ ꯉꯝꯃꯕꯅꯦ ꯑꯩ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯑꯗꯨꯒꯤ ꯁꯦꯡꯗꯣꯔꯛꯀꯦꯅ ꯑꯩꯁꯦ ꯂꯥꯏꯐ ꯊꯥꯖꯔꯛꯄꯅꯦ ꯑꯩ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯦꯅ ꯃꯌꯥꯝꯗꯁꯨ ꯈꯪꯍꯜꯂꯛꯄꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯩ ꯅꯨꯄꯤ ꯑꯇꯣꯞꯄꯗꯁꯨ ꯊꯣꯛꯇꯅꯕꯅ ꯎꯔꯦ ꯎꯔꯦ ꯃꯌꯥꯝꯁꯨ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯌꯣ ꯖꯁꯇꯤꯁ ꯐꯪꯅꯕ ꯑꯇꯣꯞꯄ ꯏꯆꯦ ꯏꯆꯟꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕꯁꯦ ꯑꯩꯗꯧꯅ ꯊꯣꯛꯇꯅꯕ ꯑꯩꯉꯣꯟꯗ ꯄ꯭ꯔꯨꯐ ꯂꯣꯏ ꯂꯩꯔꯤ ꯃꯥꯅ ꯑꯗꯨ ꯍꯥꯏꯒꯦꯔꯥ ꯑꯩ ꯆꯦꯜꯂꯦ ꯈꯪꯕꯗꯒꯤ ꯅꯨꯄꯤ ꯀꯜꯄꯅꯥꯒ ꯀꯣꯏꯅꯔꯒ ꯆꯦꯟꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯒꯦꯔꯥ ꯀꯩꯗꯧꯕꯒꯤ ꯃꯥꯅ ꯑꯩ ꯆꯦꯜꯂꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯏꯕꯥꯅꯤ ꯀꯣꯜ ꯍꯤꯁꯇ꯭ꯔꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅꯕꯒꯤ ꯂꯣꯏꯅ ꯂꯩꯔꯤ ꯑꯩꯉꯣꯟꯗ ꯔꯦꯀꯣꯔꯠ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯃꯇꯥꯡ ꯆꯥꯅ ꯑꯗꯨꯝ ꯑꯩ ꯎꯠꯆꯔꯛꯀꯦ ꯅꯨꯄꯥ ꯃꯌꯨꯝꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯍꯩ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯣꯜꯐꯥꯎ ꯇꯧꯔꯛꯇꯦ ꯃꯣꯏꯒꯤ ꯍꯣꯏꯅꯦ ꯃꯥꯅ ꯑꯩ ꯄꯥꯝꯗ꯭ꯔꯁꯨ ꯅꯨꯄꯤ ꯆꯦꯜꯂꯨꯔꯦ ꯐꯔꯦ ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩꯗ ꯃꯣꯏꯅ ꯑꯍꯟ ꯊꯥꯔꯛꯑꯒ ꯑꯩꯈꯣꯏ ꯏꯆꯥꯗꯣ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯀꯩꯅꯣ ꯇꯧꯒꯗꯕꯁꯨ ꯂꯩꯇꯦ ꯑꯗꯨꯁꯨ ꯍꯥꯏꯔꯛꯇꯦ ꯃꯣꯏꯅ ꯑꯩꯒꯤ ꯃꯃꯥꯡꯗ ꯂꯥꯏꯐ ꯊꯥꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯂꯥꯏꯐ ꯊꯥꯔꯒ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯑꯩꯕꯨ ꯗꯞ ꯇꯧꯔꯒ ꯀꯤꯍꯟꯈꯤ ꯃꯦꯁꯦꯖꯇꯨꯗꯤ ꯃꯥꯅ ꯑꯩ ꯂꯥꯏꯐ ꯊꯥꯔꯤ ꯃꯅꯨꯡꯗꯨꯗ ꯃꯥꯅ ꯂꯣꯏ ꯗꯤꯂꯤꯠ ꯇꯧꯔꯛꯑꯦ ꯑꯗꯨꯒꯤ ꯏꯁꯀ꯭ꯔꯤꯟ ꯁꯣꯠꯁꯨ ꯂꯧꯔꯒ ꯊꯝꯃꯤ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯨꯝ ꯃꯥꯅ ꯅꯪꯅ ꯂꯥꯏꯐ ꯊꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯑꯋꯥꯕ ꯇꯥꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯟꯅꯒꯤꯗꯧꯅ ꯅꯪ ꯑꯗꯨ ꯄꯥꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯩ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯀꯤꯗꯕꯅꯤꯅ ꯑꯩꯅ ꯂꯥꯏꯐꯇꯣ ꯊꯥꯒꯦꯅ ꯊꯥꯔꯛꯄꯅꯦ ꯑꯩꯅ ꯂꯥꯏꯐ ꯊꯥꯕ ꯃꯅꯨꯡꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯑꯍꯥꯟꯕ ꯍꯧꯔꯛꯄꯩꯗ ꯆꯞꯄꯤꯗꯣ ꯃꯥꯅ ꯑꯅꯤꯔꯛ ꯀꯣꯜ ꯇꯧꯔꯛꯑꯝꯃꯦꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯄꯥꯏꯗꯕꯅꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯍꯦꯛ ꯂꯥꯏꯐꯇꯣ ꯍꯦꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯥꯅ ꯑꯩꯁꯦ ꯕ꯭ꯂꯣꯛ ꯂꯣꯏ ꯄꯤ ꯂꯩꯔꯝꯃꯦꯕ ꯑꯩꯉꯣꯟꯗ ꯄꯩꯁꯥꯅꯒ ꯌꯥꯔꯣꯏ ꯍꯧꯖꯤꯛ
ꯃꯦꯁꯦꯖꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯗꯞ ꯇꯧꯔꯒ ꯊꯥꯔꯛꯈꯤꯕ ꯃꯦꯁꯦꯖ ꯃꯌꯥꯝꯗꯨꯁꯨ ꯃꯥꯅ ꯂꯣꯏ ꯗꯤꯂꯤꯠ ꯇꯧꯔ ꯂꯩꯔꯝꯃꯦꯕ. ꯃꯣꯏꯅ ꯍꯧꯖꯤꯛ ꯆꯤꯟꯐꯝ ꯂꯩꯇꯕꯒꯤ ꯑꯩꯒꯤ ꯏꯔꯥꯟ ꯊꯤꯔꯒ ꯑꯩꯕꯨ ꯅꯝꯗꯅ ꯂꯥꯟꯍꯟꯕꯒꯤ ꯀꯩꯅꯣꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯧꯔꯒꯅꯦꯕ ꯃꯣꯏꯅ ꯍꯧꯖꯤꯛ ꯊꯥꯒꯠꯂꯛꯏ ꯃꯌꯥꯝꯁꯦ. ꯑꯩ ꯅꯨꯄꯥꯗꯨꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ. ꯑꯩꯅ ꯃꯥ ꯆꯦꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯁꯨꯛꯇꯥꯛ ꯇꯥꯛꯑꯝꯗꯦꯕ. ꯑꯩꯅ ꯃꯥꯁꯦ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯆꯦꯟꯕꯅꯦ. ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯆꯦꯜꯂ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯩꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯤ. ꯅꯨꯡꯗꯥꯡꯗꯁꯨ ꯑꯗꯨꯝ ꯐꯣꯟ ꯄꯥꯏꯔꯒ ꯇꯨꯝꯃꯤ. ꯃꯥꯁꯦ ꯀꯃꯥꯏꯅ